ko moi de tobum thokpa khara tawre ra kanda moisi khulai hoina season ra kanda business na kari gumba failure agadi makhoi na khanjari ba yaitong khamdong ba adagi di rajniti tawba mi bu oro makhoi na mai pak pa candidate mirep ama oige sadasya ama oige sangbidan gi member ama oige ko sorry assembly gi member ama oige parliament gi sadasya ama oige kaina khala ibadugi manipur dadi mikhal da karigumba khara changbani na changi bo posing adugi lakpham lambi ma khak oibani na ko adom da injal la kan da tawbibra haiba pot amasu lei anyway oiningbu oigrasanu ta sengbagi hairagadi ko akhoi gi su ketang we must realize our own destination and the future akhoi ju khara di khangbam di thokpane ba ko masi khangak ba ozana di am phajana haigre I must not id ngasagi MLA or politician adu adasi panjaning de ba ko karigino hairagadi I don't want to count in them manipur sigi lengak sasan si phajana tawnana ba hotna ba matamda makhogi di saru yaw yaw do dongna sum u ba haitare aduna kari tawge da moina mi mana politician ore politician so mai pakpa politician ama ore mai pakpa politician ama ore pa matamda mathangi mikhal gi damakta maje politics taweba in spite of preparing for the far-reaching consequences, lakataba generation mayam sing adugi rajniti tobirambagi mahuta mathangi mikhalgi kananaba rajniti torumba mayam se shi thengkhang ke arakta tawduna lakpadagi manipur se shi ona ngasi di putharak baneba so that we are requesting appealing them to be a politician kari gidamakta for the preparation of a next world adugi damakta apaba politician ama obiramo tungdala kadaba sangsara mako apaba sangsara ma semna nabgidamak tobiramo ba adu oinana ba honaba matamda why these 16 chiefs of the cookies they oppose the fencing kari dobagi tawra ino haibase ubangamba leader amasu thokpiro oba adudagi yangobema Chorchanpur dagi around 36-37 kilometer mu aramgani ko Guite road ai sida chatlaga Singhat aina malai Singhat tu dagi amuk khapang na chat khrakanda Kachinda Behang aina khogi border village amakak lei like more ko sumaina lei ariba mafam du kakti pura nakhre ba ko pura nakre hojikti pura border sida tawri busi pura kangkhong sai rabane ba tawning bana tawgrabane ba masi puna maksing asina manipur da tangdu leita da base karadin tholeba ngasagi pusalai ba pot mayam sing asina inkhalak pa naha mayam amagi punsi mangali adigi punsida se ngasi je janan irabot ki ko mapok montorum haitare sigi numisida aina hujigi matter sida aina putsan janing ba pot amakak lei lising ama chamapan kunda orba male kogi Sawajam Somarendro Habra Manipur gi ihan haba BA do Bangladesh tagi pass tawre hai mana BA pass tawra lakpa matam sida Manipur gi matam dugi Sri Jutna Shengmai bau don bezai ka se tha dana kano thillaga oktana purai manipur da an ba BA pass to bole de kain sok thuk sab am khak lei ba ko akhoi gi ding asagi lai lai su tamba bu oiro amabu oiro sentum pai brom da da oina la ya ba khungang amada larik phaba anga ama leire xyz ama leire meritorious khara oire academic khara oire in course of time MCS oire or MPS oire natragana engineer oire natragana scientist oire moi pesa ta laganda chepan khajalaga mi pong tinadana nungai bege adom da ichat pangchat chat padong ta web aduna mayam gi oina generalize oina khara khanba leader amadi ko who could fight ngasagi samaj amada Pataba khara evil khara leire habase madu dismantle to wangamba guts label luching ba khara di changeba adugumba luching ba singa do thola agadi ngasi khoina discussion tawdana khanari ba nainari ba mayam sing sisu nainaram dradi habidi nainaram da busu ya habani da moina akhoi mahut chilaga dum fight to bi ya ba hujik luri ba poti kari noita da ngasagi
fencing si khagi basina amorom the demerits kharasudum laiganeba nuksi sanaba ama tonaba mayam cultural exchange ki oiro ama gi oiro matamdu da kharadi chak thanga sanaramba hojikte fencing la amnina madu yadabasu yagi ko asugumba mayam ama mangjabadi lei tobudu government of India gi de engasa haijagido tasengna lalhobagi issue jima loisalage wari sabaya bukangbo na pusalaga saraga thamba adagi sabaya da bakharu ju sin na baya ba mong da season na ba ya pha baya ba pha ge na ta na ba kangbu do phabira no in chen gi ba akoi di ning tamba hanjin gani ning tamba hanjin riba koi di will remain as lalhoba mo na yolup amo in leini and chat ba kangbu sing do amoga na chang pa yada na bagi angle amada mi yeng amada mo na kha ge na kha bo oigra di dum kha gra ne ba ta seng ba government of India gi di handaki matang si da khalam ga da ba am khak le ba ibema kari no da o manipur da lalhobagi issue si lo seleng ka khalam ba su ya ba mo na hojik yamna irang ji sangdan na ka leiri ba khole ba tawri ba sing se yango akhoi gi mayok ta nongmai kap yauri ba moine sin riba mi sing se subject to correction ko no model lising ani ni pa pi hai no model lising ani ni pi redi tham de 60000 ne ba chahi kya pi rakhre chahi kya mu pi gi dori adu moina thaoina akhana ba project ama oina pakhala bra haibagi intellectual singi karyani ngasagi thinking da later bu sunate ko sugma pot kharasu lei aduna aigi wakhandadi government of India will take a decision to book ngasagi sigi hiram sigi matang da confront to iba kangbo se masi ozana di fazana haigre chip haibasi already abolished tawgre dismantle tawgre taw already dismantle tawgraba abolished tawgraba kangbo singina hairakpase why the government patiently listen to it kaidobugi tari no tabi mohta thabuk tawro haibaneba adu khoina chingre idi whether there is a law for the Kuki or whether there is a law for the Musliman or Maitai or an aga sumaina tongan na moigi sasan do mai pang na tongna na bahona bada tongan ba adum bakara chalai labra haibagi pot amasu layaba the saying badi government of India say will never remain silent in this regard adu soidana maki definitely moi book soidana tawraga haire iba chip sing se convince togiba aware ohen gibani khangde yadragadi tobom topa aingi thabok paikhalakani habase ai thamjage okay am phase oza Chabungbam Birendra da lakchege oza kigi village sip singna lokhalai ba khongthang se masi sel ge damak ta natte ha wafam se phongdoi masi issue se Kuki jo singi right land amasung survival gi wafam ne ha gi pot amakak phongdori border fencing gi matang da dumak makoi je sei na badi dumak leirabani adu itaragadi makoi gi mathak da lo lei natrogana khoi lengak ama lei natragana khoi masi niyom chada bathabam torok tari masigi mathakta khoi action lokhali habase masi utpham thoi haba wafam ni thambi se kamai thamini goza thank you chan matam yamna pharinge matam da irang purang si leitringe mamang da khengjoi block te ge horaga Myanmar ga taina na leiba Kuki gi khun almost villaging se Durdasan gi ai isana lit tawraga loina mak chatlurabani oza tomsana thambigi bada aina yam support tawning ba point ama lei akoina haulen phai dege hauraga new somtal bawgi marak sida leiba kilometer ani ahum degi hauraga tara bawgi manung sida ide leiba khunjing sigi chip sing se ko ayam interact loin tawrurabani Kari ki matter da taurino haridi border area development program na BADP na malay BADP ki paisa si ayamba matam da mangi masi prikaw da changraga madugi kana baduna sarkar da karib ta le hogde habi ki matang da kari gumba khara yengsin bagi matam khara kuirabagi mamang da sacharurabani makhoina le hori ba punsi ki thak aduga ngasi moina phongtore iba sigadi sidais da Pongdok ni bawa pum khara ibe mada matang kita thamjarake ba okay thambi men haibse mioi ba haibse men should be ruled by a law mioi ba koise niyomam gi makhada de hingadabani we must not be allowed to karihani decide our direction by on the will of somebody else kana gumba kharagi
thawin sindagi aigi punsigi iraibak si lepkadaba natteba hoji moina tawraiba thabak sideba masidi su'a yaroidabane habigi arthadi government of India gi outlook ti yam clear hoyaba Manipur si it is an integral part of the India country Manipur si Bharat ki tana thana yadraba lamamani ena laigrabaneba ngahak laitana Manipur si leibak sigi Bharat Barsha sigi irangi sagatpham he leiba matamda Manipur si makoi yauribani Manipur lakpa matamda ngasagi border area singse loina mu yaurineba aduna Manipur India gi Manipur gi wanatana India gi integrity da machina choba akaiba makhak India gi administration da security da that becomes a big challenge or threat adu itardi border fencing se tawdab su ya de hedna cabinet committee on security na meeting mifam phamaba matungda parliamentary board amana report pikhale cabinet committee on security na masi yamna honestly recommend tawdna paisa kai thokna kilometer si Nagaland ne Manipur ne Mizoram ne sigi border fencing si 1643 ra kayano adu sang basing sigi porous mayam leibasing se khagadabani masi khadaba suya roi kharak tabatar infiltration ki chang se henjelaktana ngasagi khoigi Bharat ki lengak sasanda masin asoba threat ama oirei hai ngasagi infiltrator mayam singa duna irang ji sagale habagi adugumba moto ma khakta sangjil pa step amane ba ko aduna aina haijaning badi ngasagi chief tara taruksina tawthurai ba thabak sidi ba go makoi gi on will digi nate ba it is directly ngasagi openly ipong phonge ba kana gumba kharagi influence ta tawbani ko haiba sidi ifong phonge maramdi mogi leiriba thak tuga moinang tawthurai basigadi migi thawin sindagi torokpani haiba sinbi quite clear ko lurai bombo aphamdi government of India gi di ngasagi border fencing si gakta nateba border fencing si tawraba matungda ngasagi either Assam Rifle or Army or CAPF Hairiba Kangbu Singasina border guarding si tawba matamda yamna hena khudong sana nabagidamakta lambi ba semani Assam Rifle or Army gi battalion labasing post labasing company labasing aduga samnaba bawda lambi se semani haidana midi yarmark tawdana already loy grabaneba almost kilometer tara bawda uji khaba lore haidana claim tawribne 9.2 something moi khaba lore haidana tawrini government of India gi chobo project amaneba kari defend tawnanaba India gi sovereignty India gi integrity se foreign country gi niti niyom ngaktaba mayam sing sina changsil laktana Bharat ki santi gi phibam sida akaiba tattana thole habedagi masi choma project ama oina core project ama oina changsil lapa step amani masi di sukrok to oeba moina challenge torok pa yai moina oppose torok pa yai but government of India dadi moi di intizena bokta roeb ozan habigit bon chumme if somebody challenge government of India na pakalak pa thorang apaba thorang amada matubu yethat ke hadana tholok patara gadi ko automatically mi gi ain gi matungina dum cherak lakane ba ade moina khalam gadaba malai moina oppose torok pasigi maram kharasu leiram gani leiram ba se ama khak lei communication ama khak moida hojik se kanna failure aneba karigumba Shillong dasu maitei gi khuna malai ada Bangladesh ki border da tainaba sida isda maming do kaupre khun maming do hariba khunsi kanosi kari hani border fencing ji toksel lakhi bada machi manau sing je tongan ta nagre aduna wall zimana checkpal dumana kari tauge da imung jing je khaibung loin ta na hangre adugi moto mukti moina tawrai bisidina teba moi khudong sa ba mange habene ngasagi border fencing je tawraki dardi mushrooming of population Kuki gi population henkala lakpa mushrooming of villages masi henkala lakpa se masida akaiba moire eba ngasagi mapalom de gi mi je changakpada athingba ma government of India na pirakhiba tarabadi ngasagi mi masing
masing khangdane hengkalak pa khun masing hengkalak pa se masida achauba akaibam lakani adugi akaibdu laade somda government of India dagi moina lauthagadaba khudong saba mayamam leiba for example Kullamani haidana chingi kullamani and lauthoke habatarabadi government of Manipur gi India gi ain gi matungina 21 houses tagi taba yadeba yum kunma thoidegi taba sungai de yum kunma thoidegi tare di ngasagi NRES ki oiro government of India na pirakpa scheme policy program sing sigi benefits e mo enjoy to bu yaroi doineba aduna moina tawrai basi manung da calculation statistics mayam ama thammakanda moina openly challenge tawrai neba aduna masidi ngasagi government of India gi Bharat ki lamda lam leitraga dibe ma politics leiroi aduna moina tawraiba thabak sidi kari hani false argument makoi gi khudong saba khar khaki perspective to yenga kanda openly mayam da tawrai neba ko aduna aina ahan bagi round si da thamning basidi kari no hairaga di moina oppose tawra agasu panel tawra agasu changsaning ba agitation mayam ama next by next series the thamaga changsel agaso ko government of India gi di masi suktok to oyaba kanam tana to pungam ba thingba sungam oyaba UNC ga government of India ga in this regard worry sanai Delhi da recently moi kogdan khotana worry sanaru re but nobody could stop it maram di government of India gi di project amaneba project sigi manung sida not only Kuki khakta gi wanatana Manipur da ngahak laitana santi gi phibam da akai ba piri ba se madu kari haini solution ama porokna bagi criteria ama khakne na khalakanda migi di lokhat pam thokpa thaba amani na su lokhala ibne ba ko adun ahan bai round sida ai adumaina thamjage okay I think ba pira ga sokhi center lenga na pakhlai ba khongthang sidi aduma makata na chathara khigani haba wafam duni ai mathang se anishuba round aroba round oza santa tagi lakchige aza khogi center na lokhalai ba khongthang si Kuki jo proof ki oina ma khogi saktam di stathok sa cinema sung ipai pugi lam sing de chauna singna bani aba wafam ni phong dorei basi masina fazana thabak sa taw taragadi kana go ba matana sulam henba khogi system gi wang ma thabak to bang moi taw da boy khogi leaders sing lebi ba khogi system chalai bi ba sing na khogi niyom chana khogi law and order gi situation se fazana ngak ba ngam taragadi ngak piragadi masigum ba thok se thok ta ba ya bagi chances su lai bani ai lo shilapa conclusion point oza Birendra da lakchage oza khogi border fencing gi chaye na bad mak lai but khogi thoklai ba 16 Kuki chief ki statement masina khogi makata ba step na kari local ka dore bana habisu khoi tambang manate but adu bo local ba makhoi gi ba oppose story ba against the fongdoroi ba sidi khogi direct center lengak ta fongdorok pani masina kari karamba consequences la kani have de khoi khangma ngamje adu bo center lengak ki di harba border fencing gi thabak se dubak makata na chathak khigani haina dum khabi bra kamai thamini lo shilo pa conclusion point thabiu be moi gi di dum kha gi ni ko government gi di already taken a decision sidi dum soidana moina lep khi basidi cabinet committee on security ne lep khi basidi dum kha grani Mizoram bo dum kha grani Nagaland gi su kha grani Manipur gi su kha grani kha ga dori basida khoina khan biya ba ma khaktang di le karigi no haita di Kuki na irang pango hogjo basidi constitution gi internal independence aina Bharat Samvidhan ki manung da lotion biya ba matter amakha oiba aduga external independence ki manung amakha leiba matang amakha size da yauriba haibadi tasengna mak government of India gi outlook se Manipur gi lalhoba gi irang se tasengna loisalage wari sabu ya ba kharana Manipurom da pusalaga longom da upadona ko matu maman ifong phongandana adum thamjalaga leiba ya da ba khara asom da sakhiba kangbu singse masi changak trajunu moisida tum loisangra lore Manipur sida khara santi lehora lore na madugi perspective am da lal hobasi pura loisalage dana khandana tawge bo oramaga diko tasena border fencing sida tum chakra neba loi grani dum toksingini khagini adu luri bo pot amadi lei aina ngasai gi politician su panjaning de successful businessmen sing su paning de ba taseng badi Manipur di karbar da business ta khwai gi nuai ba mafam ma khakne ba makhoi gi pangpang jaba Kuki gi chip tara taruk sida kana gumba mioi sing kharana
thawina road map ama pipeline da thamma kanda moi di injil la kanda tohon ba man ba pot ama khak lei ba by giving some tips ko moi de tobum thokpa khara tawre ra kanda moi si khulai hoina season ra kanda business na kari gumba failure agadi makhoi na khanjari ba yaitong khamdong ba adagi di rajniti tawba mi bu oro makhoi na mai pak pa candidate mirep ama oige sadasya ama oige संविधान की member ama oige ko sorry assembly की member ama oige parliament की sadasya ama oige kaina khala ibadugi manipur dadi mikhal da karigumba khara changbani na changi bo posing adugi lakpham lambi ma khak oibani na ko adom da injel la kan da tawbibra haiba pot amasu lei anyway oiningbu oigrasanu ta sengbagi hairagadi ko akhoi gi su ketang we must realize our own destination and the future akhoi ju khara di khangbam di thokpane ba ko masi khangta ba ozana di am phajana haigre I must not id ngasai gi MLA or politician adu da si panjaning de ba ko karigino hairagadi I don't want to count in them manipur sigi lengak sasan si phajana tongna na bo hona ba matamda makhogi di saru yaw do dongna sum u ba haitare aduna kari tawge da moina mi mana politician ore politician so mai pakpa politician ama ore mai pakpa politician ama ore pa matamda mathangi mikhal gi damakta ma je politics taweba in spite of preparing for the far-reaching consequences lakataba generation mayam sing adugi rajniti tobirambagi mahuta mathangi mikhalgi kananaba rajniti torumba mayam se shi thengkhang ke arakta tawduna lakpadagi manipur se shi ona ngasi di putharak baneba so that we are requesting appealing them to be a politician kari gidamakta for the preparation of a next world adugi damakta apaba politician ama obiramo tungdala kadaba sangsara mako apaba sangsara ma semna nabgidamak tobiramo ba adu oinana ba honaba matamda why these 16 chiefs of the cookies they oppose the fencing kari dobagi tawra ino haibase ubangam leader amasu thokpiro oba adudagi yangobema Chorchanpur dagi around 36-37 kilometer mu aramgani ko Guite road asida chatlaga Singhat ainamale Singhat tu dagi amuk khapang na chat khrakanda Kachinda Behang aina kogi border village amakak lei like more ko sumaina lei hariba mafam du kakti pura nakhre ba ko pura nakre hojikti pura border sida tawri busi pura kangkhong sai rabane ba tawning bana tawgrabane ba masi puna maksing asina manipur da tangdu leita da base kadadin tholeba ngasai gi pusalai ba pot mayam sing asina inkalak pa na mayam magi punsi mangali adigi punsida se ngasi je janan irabot ki ko mapok montorom haitare sigi numisida aina hujigi matter sida aina putsan janing ba pot amakak lai lising ama chamapan kunda orba male kogi Sawajam Somarendro habra Manipur gi ihan haba BA do Bangladesh tagi pass tawre hai mana BA pass tawra lakpa matam sida Manipur gi matam dugi Sri Jutna Shengmai bau don bezai ka se tha dana kano thillaga oktana purai manipur da an ba BA pass to bole de kain sok thuk saba am khak lei ba ko akhoi gi ding asagi lai lai su tamba bu oiro amabu oiro sentum pai brom da da oina la aya ba khungang amada larik phaba anga ama leire xyz ama leire meritorious khara oire academic khara oire in course of time MCS oire or MPS oire natragana engineer oire natragana scientist oire moi pesa ta laganda chepan khajalaga mi pongti nadana nungai bege adom da ichat pangchat chat padong ta web aduna mayam gi oina generalize oina khara khanba leader amadi ko who could fight ngasagi samaj amada Pataba khara evil khara leire habase madu dismantle to wangamba guts label luching ba khara di changeba adugumba luching ba singa du thola agadi ngasi khoina discussion tawdana khannari ba nainari ba mayam sing sisu nainaram dradi habidi nainaram da busu ya habani da moina akhoi mahut chilaga dum fight to bi ya ba hujik luri ba poti kari noita da ngasagi fencing si ka khagi ba sina amorom da demerits khara sudum laigane ba
नुक्सी सानबा अमा तौनबा मयाम कल्चरल एक्सचेंज की ओरो अमा की ओरो मतमदुदा खरादी चाक थांगा सानरंबा हुजिकते फेंसिंग लामनिना मदु यादबसु यागी को असुगुंबा मयाम अमा मांगजबदी लई तौबदबु गवर्नमेंट ऑफ इंडिया की एंगसा हाइजगिदो तसेंगना लालौबगी इशूजिमा लोइसलगे वरी साबा याबु कांगबोन पुसलगा सारगा थंबा अदगी साबा यादब खरुजु सुसिनबा याबा मौंगदा सिजनबा या फाबा याबा फागे न तानबा कांगबुदो फाबिरनो इन चेनगिबा अखोइदि निंगतंबा हंजनगनी निंगतंबा हंजनद्रिबा अखोइदि will remain as lalhoba moina yolup amoina leini and chatraba kangbusindo amukana changpa yadana na bagi angle amada mi yeng amada moina khage na khabo oigragadi dum khagra neba tasengba government of india gi di handaki matang sida khalam gadaba amakak leyeba ibema kari noida o manipur da lalhobagi issue si loisaleng ka khalam basu yaba moina hojik yamna irang ji sangdana ka leiriba kholiba tawriba singse yango akhoigi mayokta नोंमई काप यावरिबा मोइने सिनरिबा मीसिंगसे सब्जेक्ट टू करेक्शन को नोमद लुपा लिसिंग अनि नि पी हाय नोमद लिसिंग अनि नि पीरदी थामदि 60000 नेबा चाही क्या पीरखरे चाही क्या मु पीगिदोरी अदो मोइना थवइना अखनबा प्रोजेक्ट अमा ओइना पाखलबरा हाइबगी इंटेलेक्चुअल सिंगी करियानी ngasagi thinking da leitaba nate ko sugma pot kharasu lei aduna aigi wakhanda di government of india will take a decision to book ngasagi sigi hiram sigi matang da confront tawra iba kangbo se masi ozana di fajana haigre chip haibasi already abolished tawgre dismantle tawgre taw already dismantle tawgraba abolished tawgraba kangbo singina hairakpase why the government patiently listen to it kaidobugi tari no tabai mohta thabak tawro haibaneba adu khoina chingre idi whether there is a law for the Kuki or whether there is a law for the Musliman or Maitai or aga sumaina tongan na moigi sasan do mai pang na tongna na bahona bada tongan ba adum bakara chalai labra haibagi pot amasu layaba the saying badi government of India say will never remain silent in this regard adu soidana maki definitely moi book soidana tawraga hairaiba chief sing se convince togiba aware ohen gibani khangde yadragadi tobom topa ain gi thabok paikhalakani habase ai thamjage okay